ngasi gi oiba tongan tongan ba collection khara miyam de khudol tamjage National Sport University ga tainaba chingthak ta sugi camp thamba yaroi Thamdba Yade Hairagana Myanmar da Thambiruro namduna Thamdba honaraklabadi thawai khubak da haptuna thengnagani haibo ofam asina ahan boy miyam de khudol tamjage harau tel sangat chagalakli ba National Sport University ga tainaba chingi sarukta kuki militant singi sugi camp sanaba lengang order thoksilakli ba asi mama oibi singna yaba ngamloi amasong akan ba maongda condemn tawi haina ngasi Impal West ki Chanjam Chirang Community Hall da Gram Panchayat mangagi mera paibi amadi club singna sinduna harau tel da kuki militant singi sugi designated camp thamnana ba honarakpagi mayokta miyam hupna changsin khiba khongjangda saruk yakhibi Chanjam Chirang mera paibi gi secretary Haikham Amrati na phongdokre wakat khongjangda saruk yakhibi singna mitegi khulnakna sugi designated camp thamjilakpa yaroi kuki militant singa taunarakli ba su khudakta handou mitegi village volunteer phaba punba yaroi haibana chingba demanding iba plate card sing paikhibaga loinana demanding asi taksiladuna khongjang adu changsin khibani secretary na makhata na hai May 2023 dagi kuki khulai paiba singna landaraktuna ngasi pawba awa ana mayok narakliba irang ase loishindri kuki sing kananu haiba si mayek sengna khangi makogi khulai paiba singda sawgatuna lamdam asigi yelomida landa halaga mara leitaba micham kaya nongmay amadi bomb sizinaduna hatkhre Sekmai Assembly constituency gi mafam ayambada haujiksu red zone oiri irang asina masagi lopomda law uba phawba ningtamna sangsinduna pangthokjaba ngamdri lan maraga sida hingnanabagi damak apang apangba tabak suringai gi cherakta lan horakliba kuki singi sugi camp sanaba lengangna thorang tarukliba si yaroi karigumba lengangna ngammi haiduna sugi camp sing nampuda thamjinana bu honaraklabadi thawai khubakta haptuna siba kiduna lanthengnagani haiki makata na ngasi half holiday oigani hairi GAD na thorakpa order amada hayeng Kumal Lampak Main Stadium da Doran Cup 2025 ki chama kuntraga mari suba edition haudokpagi thorom yengba ngamnabagi damak lengaki makhada leiba loisang amadi mai loisang sing yauna public sector undertaking cooperation autonomous body society amasung commission na singbasing hayeng numit yungba matungdagi suti tangkhai thagani hari makhata na Niraga Chabei Heinabi toklasi aikhogi ipa ipudi masagi puthok tuna chahi amagi chana batungsi laga chaba hainaba purup oirami haiba Joychandra gi wafam thamjage Niraga Chabei Heinabi toklasi aikhogi ipa ipudi masagi puthok tuna chahi amagi chana batungsi laga chaba hainaba purup oirami haina Justice Committee on Anglo-Manipuri War 1891 Martyrs Freedom Fighter of Kanglaipak Manipur gi Chairman Joychandra Konthau Jamna phongdokre wafam asing asi awang singmai gi Kokjengleimak Community Hall da pangthokiba Farmer Training Cum Seat Distribution gi thoram Special Guest of Honor oina saruk yaraduna phongdokhibani mahangna makhata na hai aikhogi ipaipu singdi mikha ponba itaba oirei ngasidi ayuktagi numidang phawba chanabadagi hauraga potchai khudingmak mapaldagi sizinaba khunayama oire masi karidagi soiribno haibadu aikoi punna nainaraga asoiba leiriba asi chumthokpa mathau tai ngasigi mirol chawkhatle haisingle hairaga tawthorokpa thabakta sutlauba aikhogi achauba asoibani masi aikoi punna wakhal taminaba matam yaure suningdaba wadana nungainingba wakhalon thadoktuna sunomlaga iramdam asi Niraga Chabei Heinabi thadoklaga aikoina suzaraga puthokpa chinjakta mipal tangdaba iramdam ama ohelase masida lebak miyam amadi lengaki department chingda mana pairiba thabak thoram sing puksel sengna thabak tawragadi soidana chinjakta mipal tangdaba iramdam ama oigani ngasi agriculture department na paikhaliba anoba scheme mayam puraktuna laumi singda direct maru marang urea amadi machinery mayam free da amadi subsidy rate ta panganba asi haningai leitana thagali makhata na laumi singda piba yaba khudongsa sing pibinaba agriculture department ta appeal tawkibaga loinana lebak ama sokhatpada chakhaw yamna maru oi chakhaw yaudana thabak amata pangthokpa ngamdi haiba wafam su thamki makha satarakpada atai party gi dikhangde NPP di ahongba kaya laklagani panari assembly dissolve tawrabadi MLA kun gi matakta kagani haiba Joy Kumar gi wafam thamjage kumja 2022 gi February amasong March tangkak ani thokna pangthokiba taragani thoi suba Manipur Legislative Assembly gi mikalda MLA kuntragani thoi kaduna absolute majority phangkiba BJP na luchingba tungsina balengak ama samlakpa matungda mikal aduda MLA tarukaba JDU dagi MLA manga changsinduna punna BJP gi MLA kuntraga taret chuduna marachetpa miyamgi lengak ama lingkhrabasu May 2023 dagi haurokkiba Manipur gi kanglup masal gi tamthiraba langi waraisen puraknaba lengak aduna masak thokpa thabak amata taruktabadagi resign taholaba matungda state asida president rule thamlakpa khakta natana makhata nasu sangdokani haiduna union lengakna mapi samgalakpadagi oirakliba Manipur gi political gi phibam gi matangda National People's Party NPP Manipur state unit ki president Yumnam Joy Kumar hai February 10 2025 tagi
changsilakliba president rules ki lengak ase atopa tha taruk amagi matamga sangdohananaba union lengakna phirep lobagi pau tare karigumba manipur da president rules ki lengak ama sangtharlabasu kumja 2027 gi angan basarukta pangthokadoriba taragumdoi suba manipur legislative assembly gi mikhaldadi yamdrabada npp gi mla taramanga gi mathakta maipaktuna karakani aduga president rule sangdohalakpa natraga sangdohalaktabaga mari leinadrabasu hauzik leiriba taraganithoi shuba manipur legislative assembly ase dissolve tawrabadi chingi district singi constitution singdagi yauna mathangi mikhalda npp gi mla kunga manga hena kagani hairi npp na assembly dissolve tawdana mathangi mikhal pangthokpada maipakani hairiba maseng asiga dissolve tawragana hengalakani hairiba asigi maram hanglubada manipur lengaki deputy chief minister oirambada natana director general of police dgp su oiramkiba party asigi state ki president na hai npp gi oina hauzik oiriba manipur gi political gi pibam amasong khongsat kupna yengsili party gi mekaidagi su pangthokpam thokpa thabak thoram sing pangthokpa haunaba sem saba loisilakle npp ase manipur dagi haukiba liraba regional party ama oirami haibase miyamda mayek sengna thanganabagi damak party asigi matangda documentary film ama namba loisilakle film ase mathang thagi taraga tereta palace compound dagi manipur state film department society msfds ki auditorium da pangthokadaba npp gi youth conclave amada miyamda phongdokani hozimaki oinadi president rule sangdokpa natraga sangdohalaktabasu union lengaki mekaidagi state asida anoba lengak ama amuk ana semlakadra natraga semlakloidra haibagi matangda kupna yengseli karigumba amuk ana lengak linglabadi party asida sangsilaktuna masigi mirep oninglibasingi masing khara handagani aduga president rule amukasu sangdohalaktuna assembly power dissolve tokthokrabadi kharaga hena mikhalda maipakpa yaba mioiseng changsenarakani hauzikti makoi party asida sangsi kadai changumsi kadai tawduna fan sitter oiduna leibasu yauri hairakhi amarom da punna mla taret kabagi manungda party gi state unit ki president chu oiramba tadubi ac gi n kayasi laikhidraba matungda hauzik npp gi mla taruk leiri makhoi loinamak mathangi mikhalda party gi mihut oina thagat kadra amasong mai palakani haina tha jabra haiba wahangi pakhumdadi mikhal thengnaba asi aroiba natte sumna bot lepli bani haiduna lepana amani soidana kaduna miyam gi mihut oidaba yade haiba amasu changi mathangi manipur gi mikhalda party gi mekaidagi karamba miyoi singbu mihut oina thagat kadagi haiba dudi hausingmak haibadi nganmali adubu ahongba kaya laklaba yai haibagi ingit pirakhi mathang thagi taraga tareta party gi youth conclave pangthoktuna npp gi maramda namliba documentary film pothoklaba matungdagi di party asinasu pangthokpa yaba thabak thoromseng leptana paikhatpa hauragani hairakhi aduga npp gi mla amana phawba mathang thagi ahanba sayolda manipur da anauba lengak ama soidna semlagani haina miyam tinba thoromda phongdokhibagi matangda hangba wahangi pakhumdadi wafam adugi matangda ayakti karimata khangde phongdokhi hairibadu miyoi adugi maranai wafam oiramgani hairakhi isam sambada hauzik oiriba manipur gi political gi phibam sing asigi matungda amuk hanna anauba lengak ama union lengakna samlakadra natraga samalakloidra haibagi matangda lekhai tana khangdoknaba kanna honari hairibo wafam asigi manungda tangdangba ama khanglabadi npp state unit ki mekaidagi su chapchana lokotpam thokpa thorangsing lokotuna thabakta onthoroklagani hairakhi makha satarakpada nungthil pause gi chipong ama oiriba kanglaipa ki mairadagi lokotcharaga thamjage imphal east miyoi ahum japanese encephalitis na naba thengnare hairi nongjuta matamda tinkang na sandorakpa laina lamdam asida su sandokpa haure masigi manung channa kuile saina khangnaba kang makhal ama asina chikpadagi sandorakpa japanese encephalitis ge na naba miyoi ahum imphal east ta thengnare hairi laina asidagi matau karam na ngakthokani amadi matau karam na laina asi tholakpagi haibagi matangda district malaria technical supervisor dr y ranjana pangdokibada laina asina narakpagi symptom asi kokchikpa ngaknaba lehouba obna chingba tawbagi layong ulakani nongju thagi matamda tinkangdagi sandorakpa laina makhal taruk thengnai madudi dengue japanese encephalitis chikungunya malaria filaria amadi kala azar haiba asini masige manungda dengue amadi malaria amasong japanese encephalitis haiba laina asina naba thengnai haiki mahakna makhata na phongdokhibada laina asina nare haibagi symptom asi ahanbada lehouba kokka hena chikpa mitki mathak tangba pisunga tainaba area da naba madi chikpa tauba balki mangal amadi nungsa mangal yengba ngamdaba hakchangi unchada angangba makup thorakpadagi konanaba ngangba mapak olakpa asini asiguma makhalgi layong singa loinana leho horoklabadi dingi lainana naba oiba yai maramaduna laina asina nai amadi nadi haiba khangdoknaba jinim samadi rims satuna lemna ige sangeng tawraga khangdokpiyu changyeng asi tawnabagi damakta opt gi matam natabada chatpiba mathau tai hairi